ꯍꯧꯖꯤꯛ ꯇ꯭ꯌꯨꯂꯤꯞ ꯒꯥꯔꯗꯦꯟꯗ ꯂꯩ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯀꯥꯒꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯑꯗꯨ ꯏꯟꯀꯥ ꯂꯩꯔꯦ ꯑꯗ ꯕꯥꯔꯗꯦ ꯒꯔꯜ ꯇ꯭ꯌꯨꯂꯤꯞ ꯃꯌꯥꯝꯁꯦ ꯐꯖꯕꯅ ꯂꯣꯊꯔꯛꯑꯦ ꯈꯔ ꯈꯔꯗꯤ ꯃꯆꯨ ꯃꯆꯨꯒꯤ ꯇ꯭ꯌꯨꯂꯤꯞꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯂꯩꯔꯦ ꯁꯤꯗ ꯍꯥꯏ ꯍꯜꯂꯣ ꯍꯜꯂꯣ ꯐꯔꯕꯣ ꯁꯣꯟꯗ ꯑꯇꯩꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯣꯟꯗ ꯆꯠꯂꯨꯔꯦ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯀꯦꯛ ꯀꯛꯄꯤꯔꯦ ꯏꯟꯀꯥꯒꯤ ꯀꯦꯛ ꯀꯛꯄꯤꯔꯦ ꯁꯣꯝꯗ ꯃꯆꯨ ꯃꯆꯨꯒꯤꯅꯤ ꯂꯩꯔꯤꯁꯦ ꯐꯖꯕꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯟꯀꯥꯅ ꯈꯔ ꯕꯥꯔꯗꯦ ꯒꯔꯜ ꯑꯥꯗ ꯕꯥꯎꯟꯁꯤꯡꯁꯦ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯆꯠꯂꯤ ꯇ꯭ꯌꯨꯂꯤꯞ ꯃꯌꯥꯝꯁꯦ उरगा इसे मनिंग चंगे देखा एक ख्वाब तो ये सिलसिले हुए दूर तक निगाह में है गुल खिले हुए ये दिला है आपकी निगाहों से दूर भी हो दरमियाँ तो फासले हुए इनका बुशा ला कैसे से माँ है मामा लाओ देखा के ख्वाब शार चलो मांगा शाय करे माँ मशा खरे नुआई तरे मशा लाख पदा गाड़ी दा ओना फोना तौरे कोई चला रे चंगा रे शिराय न तौरंबा नुसा जाम शाय नसी वेदर अदुसिना ओपन मफमनिना मोयबुदी शेडोबुदी शाना थमनसु चावदसु शाना गए ताई शाना गए मा मामा चा शाना उड़ा चलो सनोरा हाँ हाँ चल सनोरा चल केप लो थोम मगिरा केप लो थोम मगिरा ओके चल चलो हाँ खूब रहते चलो तुम करे तुम्धा बनम दरवा itu makom mau taruh lah lang mana sih lor masih foto video nggak jangan mana mau taruh yang masalah mana bani na nama udah ada jamna lak pai na ngatang cang na do nyam nungai ribu ट्यूलिप चंगी मनोंदा मचू तेग फजा फजब ले ऑरेंज कलर आंगांग मफोम नाइब फजे
ꯑꯅꯤꯁꯤꯗ ꯑꯁꯤꯅ ꯑꯣꯔꯦꯟꯖ ꯑꯁꯤꯅ ꯑꯉꯥꯡꯕꯒ ꯑꯉꯧꯕꯒ ꯃꯆꯨ ꯑꯅꯤꯅꯤ ꯂꯣꯟꯅꯅ ꯊꯥꯔꯤꯁꯦ ꯂꯣꯊꯔꯛꯑꯦ ꯃꯣꯏ ꯀꯨꯏꯅ ꯍꯥꯡꯉꯔꯣꯏ ꯊꯥꯖꯗꯦ ꯑꯣꯀꯦ ꯃꯌꯥꯝ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯖꯔꯁꯤ ꯌꯥꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯤꯌꯨ ꯕꯥꯏ ꯍꯥꯏ ꯊꯥꯏꯂꯦꯟ Okay, bye everyone.